mayam buhan memuktada pun sibi yumnam nataram ong ngasi pisas nigi maka tarapa episode 60 tu puduna laksari aina movie si patu pematam na soi hilan kiba mari sithana ando boyor basu mayam nangapi mayam na seni nasib su ningsi biduna like comment amadi subscribe to biram hajari hana tagi hongna mayam ningsi biduna seni nasib support to birakgi da maksu mayam busu haninga letana thagat sari fare du mayam movie rom da mai onsilasi mamang episode Rocky Papitra Sanjit amadi Vidya Rani gi masa asim makoi gi manakta leirabadi Rani bu control tobang ngamgani haina khangkiba amadi Vidya na nasakta mail thabda kutakta tawgadawriba solution adu gi box adu magi rungi thongjin mayara thamlam kiba adu phawo mayamna yengbikri masigi matung tap episode mayamda kudol tamjari Housing movie asigi ahan masina sida somnana Rani da kariguma khara sasin na bahari adu Rani di pisas nini miyobadong na saba yate aduna somnada ai kaisu saning thangba amta phauti ngasa ayuktagi isa ase oning tawribani pregnant oirabani na hari somnana karimda sa dabi lerabadi na sa do sonthraklani aduna khara sase lohari bablina Rani da hausitin haksar ko ni sa dabi yadabni nangi amadi angangi khalaga aduna hasus asi thaksi lohari Rani na ai kaisu saning ba amta phauti ko na sara ge hari adubu somna hoinadi kharta oirab susana hari adubu Rani na di yatre patamadu da perpetrator laktuna pregnant oirabadi saning taning daba oningba phawba kaya ase tawani aduna ai leringai da nangwanda nungairoi daba kaisu thoaloi nangbu aina yingsin bigani aduna nahak medical checkup kidamak hospital da sataba yadaba adu satrabasu yarani aina kudimak yum asida puraklamni harami aduga doctor amaga nurse amaga kariguma posak amaga loinana yum asida sanglaklam Bablina asoba box asina karino hain hangi Pravitana sonography machine masida Rani babi amadi Sanjit bayagi angang ado uba phanggadawri bani harami wa isi tabra Rani ase sauning ba hype to ori Pravitana Sanjit bayasu masa ujarani khanbada yam harawri bani hari Sanjit laktuna aidhanate Rani su harawri bisani natrane Rani hari Rani su noksin hari Sanjina mama hoida Rani burumda pukina bahari Rani na ima aina hauji sonography test tawbagi kari kana gadawri banu hapta ama fabada ngari tha ama faraga tawsi hari Sanjina hauji kudimak sem saduna leiresidi yengu doctor nurse machine su mafam asda loina leire aduna karigi thengtha gadawri bano aduna sana bahari Rani tawning satkri Rani di mage angang asi babu manu yaudri bani mapanda leiri bani asumna mayam asi Rani puduna chakraga Pavitrana Rocky amadi Vidya da all the best haiduna kubi edu uli masida akoina karigumba amadi khangungamle Rani gi maramda asengba khangli basidi Sanjit Pavitra Rocky amadi Vidya makoi mari khaktani aduna makoi mari na plan amadi tawramnani haibasu akoina khangmangam hauji Rani asi magi rumda purakle Rani gi rum asi pungon olama singa sida somna babli hoi dinganglami somnana kudimang ase Rani da pambadagi decoration tobo oiramgani aduna haujiti na room ase ngathokna leitaba yadabani haram doctor na Rani bu koroktuna phamungda hipnaba haibadagi Rani si hiptana batawri aduga sonography test asina angang di lairadana karisu uba phanglaroi ayase mioi banati haibasu khangkrani haina khalam somdana Rocky ase uda thori kisanduna gwa manung asida kumthana batawri Vidyana gwa ase yamna lui akoina mafam asta angang adu leiramgani leiramnoi haibasu khangbasu natte Rocky na Pavitran hari base karisu laloi mahakti gwa manung asida Rani na puduna sanglurabani mafam ase Rani gidimayum Vidyana Pavitra babi budi Yongsing laktuna mafam asdagi kan pikibani aduga baya nahangna manungdagi kakhatpa ngamdrabadi kamaina taw Rocky-na mioiba amana pisas loktagi halakpa ngamlaga gwa asdagi kaidawbagi kakhalakpadi ngamloidawribano akoina pisas ni gamayuk naribasida mangondagi mangjin thadaba yadabani aduga expert oiraba nasak ama khangnabasu masigi damakta yam sakthokse hairaga thawri adu mokwangna kisalaga kumthanaba tawri aduga hari Pavitra Rani bu thatuna thamlingai anga ado lokthorokani haramlaga gwadu manungda kumthakri somdana test asi hojingai doctor sing amadi somna hoi wari sanaduna leiringai Rani asi tumina chanaba tawbada Pavitra na phaduna khamli makoi ani asi mungnari tawri base Sanjina di uram Pavitra Rani asi phamungna namsili aduga Rani na Pavitra gi makhori edu da meli adu bukhur adu Pavitra lakthoklaga Rani da siri namana thilam Rani asi pisasani ontorokpa horokle matam aduda doctor lakpadagi karisu tawkitre doctor na kari tawrabagi hain hangi Pavitra Rani babi si ki habidagi aina ki ganu karisu tawroi haina themlamli bani harami Rani asi doctor na test tawnabagi sem saba hokri somnana Rocky asi gwaman musida yauri Vidyan mayambada naha karisu tawdabara manung asidi karimta su uba phangde harami Rocky su maha karisu tawde na ang hari bangang ni bado loina tai harami
सोमदना डॉक्टरना रानी से येंबा हौरकली रानी नदी खंखरनी खंदुना एटेक तौनबा सेम साजरी मतम अदुदा बबलीना सोमनादा कौदुना येंगु हारी मकोइनी येंबदा अंगांग लेरिबसी उरे अदुगा अंगांग असे यामना पिकली हारी असुमना तौरिबा ngangnariba asida रानी ना ngangna अंगांगना कमाइना यावगदौरिबनो हाइना खली डॉक्टरना कंग्रेचुलेशन अंगांग असी करिसु तौदना लेरी हारी सोमदना रोकी असि रानी की मसा असिगा थेंगनरी अदुगा सोमदना डॉक्टर नर्स असिसु मफम अदुदगी सत्खरि सोमनाना रानीदा ngasiदगी नाक पोथादुना नुंगाइना लैथोकदबनी हाइरी मतम अदुदा विद्याना संचिदा मेसेज अमा थारकलम संचित अमदि पवित्र प्लान असि सक्सेस ओरे हाइना इंगित तौनरमे असुमना मयाम असिसु रूम अदुदगी लोइना थोखरि रानीना पवित्रदा नांगना तौरिबसि करिनो आइगी पुक असिदा अंगांगदि लेतना स्क्रीन दा कमाइना उरिबनो असिंगबदो हायो पवित्रना अइना डॉक्टर अदो यानबा अमा यावरगा मफम असिदा पुरकिबनी स्क्रीन अदुदा अतोपा अंगांगी सोनोग्राफी रिकॉर्डिंग अदु मयामदि यिंगहलगा अंगांग अदो नाकिनी हाइना खलनबनी रानीना अदुबु नंगना तौरिबो ओइदबा नाटक कयासी करिगी तौरिबनो ओ आई ग्यान तारकले नांगना हौजिति खंगलमनानी आइगी इसासिदि आइगी पुक असिदा लेते हाइबा अदुगा ngasi nangna tawriba asina aigi asingmase khanglagadi mayam ase hatnabagi khalamani adubu nahangna kanbiri karigi nangna oidaba kaya ase tawribano asigi asengba asumba maram ado hausimak mafam asda engonda haigadabani hari pabitana ai ase nangi class teacher nate nangi wahongi pakum pinaba adubu haidaba yadi haragadi game ase nang horokpani aikoida nahangna tawribasi yamna hemankre aduna nahak mafam asi thaduktuna chatkibasina nangi afafa oigani rasu family asi bukak thokro mafam asi thaduktuna chatkro mase nangi dil last chance ni hari rani na noklaga aibu takliba aibu chance piribani ne nang ngamlagadi numit asibu laten amata olhaluni nang aibu taklibani ne pabitana aina hojik hariba se pisasni da nati mama amada gyan tana bharibani mama ama oina masidagi hena phaba lambi amta leite aikoina nangna pamliba pandam adu phawo yorabani masigi matungdagi nahaki asengba khudima khanglagani nangi mafam leiraro hairi rani asi pabitra na hariba asida mahak gyan tarakle mahangna aibu mafam asida thatuna thamlibasi aigi isada nahangna kari kari tawribano asengbadu hayu haina hangni aduga makata na hari aigi asawba asida mafam asi igi turinda nate igi samudra ohengani haraga mafam adudagi mangkre rani na hariba asi leriba singasi loinaba hat kani haribani rani gwamanung aduda thoroktura masabu yenglakpadadi mahaki angang ado mafam aduda leiramdri rani aigi isa karaida leikrabagi haina sauna lauraga guama panda muk thorokle aduga masabu thiri matam aduda pabitra su mafam aduda lakli rani na pabitra da angang adu karaida leikrabagi haina hang pabitra na rani da nangi asawbado amukta tapthaw aina haribase mun amukta takho nahaki nasaga aiga yengnaba karisu oibanati aidi aigi family gi damakta wazaribani makoibu karisu tawduna leinaba honaribani aisu nangna pamliba adu khangi nahangna nangi nasabu khulai oina sijinarakani nahangna yamna saurba karigumba ama tarokani haiba khangi adubu aina adumna thoal maram asina aina haribasini nahak mafam asi thaduktuna chatkro yum asibusu santi fangalo nangna chatkibada mayamna rani asi magi masabu puduna yum asi thaduktuna chatkri haina khangani nangi namakta matam khara wazagani kapsagani nangbusu tinaba honagani adubu tapna tapna nangbu kawkrani kudimak loina farani aduga patik angkan amadi amrita anti gi thawai sumangkri dadubusu nahakna nangi makata thamduna leiri mamayam asigi thawai asidi thadoro aduna nahak mafam asidagi chatkro hari rani na sauna nahakna kari oidana aimuna takliba ai mafam asidagi kaidongda su chatloi chatpa tarabasu nakoi gi thawai oina mafam asidagi chatkigani aina mafam asida leiduna aina pamliba pandam ado tungnaba honagani aduga aigi mating panggadoribasisu aigi isanani mafam asida aigi isaga puna leiminaba asida kanana su thingba ngamloi nahakna su ngamloi harami pabitana madu fanglaga nahak kari tawgi haribano hanadagi hauna nangi nasada fatraba power kayama yauduna su leiri sakti mayam adu fanglaga kaidawgani kayam kuina maning tamdraba thawai amagumna kopai paiduna leigani patik uncle amadi amrita anti bu yengu makoina tawjiruba pap aduna sangsar ase thatuktuna chatkrabani hojing matam leiri nahaki sakti mayam asu thadoklo hari matam asida ranina tumina layu hairaga papitra da kutumna thilaklam papitra asi paithoktuna tari rani asi pisas ontoktuna mathak asida paikhalagli aduga ai ase pisas ni hari matam aduda sudakar babli manohar hoi mafam aduda lakli rani gi aseng basafam masisu makoi loina khangle masi ubada makoi ase ngaklam rani na sahi sani helaba pisas ni oina su adum laikigani hari tawriba asida di babli asi amuk hena kibana loikri rani na sudakar hoida kari tawrabage ai bu uraga nakoi koma da loina leirabara ningsing libra ai pisas ni sahi kungi mamangi tawdu odu ningsing papitra asina ai gi tungkuini na duna laki mang ai gi maramda mayamda khanghanaba
ꯍꯣꯠꯅꯕ ꯄꯥꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯀꯦꯀꯨ ꯐꯣꯡꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤ ꯌꯥꯝꯅ ꯐꯔꯦ ꯀꯦꯀꯨ ꯂꯣꯠꯄꯤꯒꯤ ꯒꯦꯝ ꯑꯁꯤꯁꯨ ꯂꯣꯏꯔꯦ ꯅꯈꯣꯏ ꯂꯣꯏꯅꯁꯨ ꯂꯥꯛꯂꯦ ꯅꯈꯣꯏ ꯄꯨꯂꯞ ꯈꯨꯠ ꯁꯝꯅꯗꯨꯅ ꯖꯣꯝꯔꯥꯖꯀꯤ ꯃꯅꯥꯛꯇ ꯊꯥꯕ ꯇꯥꯔꯦ ꯃꯁꯤ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯑꯣꯏꯅꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ-ꯅꯥꯟꯗꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ